awa ana leba paisa gi problem leba gi lum kokcherage na smaini ra kada ne smaina mai thado khroba ko pulap adu dagi di mapu naham ta sinarabani ko hairaga da ne akhoi na saina kambi saina hapa yare Yaifara Koro Numit, Nasi and Mam Kanam Hajako, La Iba, Thawan gi Thanil, Agaski de 28, Irai Numita Basida, Equina, Tauchabaya, Pasapaina Bakarako, Irai Numite, Langi Larimbi Imagi, Matam Numitu Banina, Langi Larimbi Imadagi, Nija Hosiko, Chahongbang Hongba, Kojali Chauba, Maratana Iben Imuinugi, Langi Larimbi Ima Odiba, Iben Imuinugi, Lalima Imagi. Sakta masibu ubi bakal sing na gai fare haina habira muko aduga sigi topic sidi general topic oina su mayam goina pulap tawba yaba Hindu Christian Muslim tawba yaba mong da su hajara ke ko adu si se irai no me se pachan imu manu sit nana sing do hera kanda lining thau akoi gi jatra ipa lai marel apokpa loina ba kurumba yare aduga irai no me che chai ka ba su ta banina akoi gi keno hena phaba hai dai ne ko irai tasan ba thanil tasan ba chai ka ba pulap tasan ba ne ko hena mathoi ka ba oi langi lai rembi lalai ma ima aduga Even ibu nyuda tum aho tum pacha na kapiro ko ayu nungdin nungdang lan yare dan gila dem imada chahong ahong ba kunjaw le chawba pinabiu hain cham chamna nijara su yare ko aduga nungdang wairamda thagi sing sem si ko akoi gi hana su hagi bado si se akoi gi thagi mangal ne khanbiro ba ko nungdang wairam sumang da mangonda duk thomai thaba gi do adu kan da akoi na akoi gi le jari ba bottle ke kai ising ke kai hapa khujai da oiro kai do oiro ising je hapa ga thagi mangal da ising hapiro aduga duk thomai thabiro aduga thagi mangal da pung 3 hours gumba adu maina yai daga thambi ba yare adu dagi phajara ge hairaga sise thagi ising smaina dum semba yare adu dagi masi sida aikoina sel ahingba nung yai ke kai aina zu mamang da yinjagi bado sugum baje leijata ragadi botol nung sida hapaga tinga thamgro aduga thagi mangal na yai bada yahon biro 3 hours gumba le yahen biro adu dagi loira kanda botol do thamkhro aduga amuk khajik thapa kitokpa khotokpa phataba lai ongna ba tinokpada sina basu yai ko sina thagi ising smaina sembagi oire aduga makata po oina akogi tes patamanada akogi wish ni jabako nungdang duma phasana hachik langbiro akogi thagi mangal da tho adudagi di phasana isai phajam taraga meditate tobiro haksang pukning wakal phajana nungai na meditate tobiro adudagi di sumaina akogi event imoinugi saina photo amadum thamjar su yai thamjadraga su yai agi room da oira su yai mapan da oira su yai aduga agi sikandadi Hindu Christian Muslim kaimta naira roi ko sidi pulap toba yai ko tes patamanada akoina green color gi pen na ibiro ko taibang pan ba sembiri ba mapu ko ai paisa yam paire na taga ai daw yare ibi yare sida khogi jisu iba yare Allah iba yare mapu ibungo haba iba yare ko buddha iba yare ko aduga somna kandana akogi jibu akogi symbol ko sigi e man base sije yekpiro green color gi pen na yekadawni ko samaina tes patamana sida green color gi pen na samaina yekpiro aduga makada samain thabiro 808520,741 samain thabiro adagi phasana khut anjilo na paibiro taibang khut anjilo na biro ko taibang pan masibe mapu man khairi bu khuyum lai adu mapu sembiri ba mapu ibungo jisu bu hairo Allah bu hairo buddha bu hairo phasana paija daga phasa nijaro ai gi ngasi haibun misidagi di phataba awa ana leiba paisa gi problem leiba gi lum kokcherage na saini ra kada ne samaina mai thado khroba ko pulap adu dagi di mapu naham ta sinarabani ko hairaga da ne akhoi na saina kambi saina hapa yare kambi saina hapa ga phasana akhoi gi set nana jamthoga ne ko mai khu sigi loira kanda magi utche simbiri mapu loksan biro hairaga ne fu lona kam toki ba yare mapan da ko loksan biro na adong sidagi mai pakcher gi na samai tawjaba yai akhoi gi lan gi thambam oiriba akhoi gi chengphu paksi ko paisa lan thambam gi dane duk maira dum katchaba okchaba yai akhoi gi keno lai taragadi usingsa na torsu yai usingsa gi mamang da ina tawjagi bado usingsa na torsu yai adagi di keno torsu yai adu uchan maya torsu yai kebe jadraga na duk tang torsu yai kedal torsu yai usingsa sain chubiro aduga adum akhoi gi chengphu paksi ke dum uthupa yare usingsa tawdraga su yai uchan ne khala su uchan torsu yai natraga na adum dung torsu yai natraga na kedal na dum torsu yai samai tawbiro adudagi di aigi nusi ba mi da ko aigi partner bu oiro parents bu oiro oza da bu oiro silna bu oiro ahaw tum pisa pithak donation guma to bi bu oiro home da children hon ke loi na ba ahaw tum phachana chara ga ne phachana sigi du michdi ne wish phachana ni hobu da ne hena mathoi kani ko atai numit tagi sigi du michdi sakhe na phai ko si to ho yai famina rase